Maya pumnamakpo anawa video amada Naresh Marangthemna amuk kana taram nokchari. Ngasi ay namuk mayanggidamakta puduna lakchariba movie asigi mamingna Liar Liar. Hairiba movie asida yamna maming leiraba ukil amana maki machanupada oidaba nganglubana maram oiraga maki machanupa aduna maki birthday wish oina maki mapa asi nomagi matam haibadi 24 hours asi oidaba ngangba ngamdaba oyu haiduna makna wish tarami. Hairiba wish asina asengba oirakpana maram oiraga maki mapa asi nomagi matam haibadi 24 hours asi oidaba ngangma ngamkide. Asumna maki punsigi noma khaktamak mangna oidaba ngama ngamdabana maram oiraga maki punsi asi hongki. Nomangi matam asida mangna kari tawkiba kari haikhiba amasung maki punsi asi kamdawna hongkiba haibadudi mayamna video asi loiba phawba yenglaba matamda khangbigani. Maram asina video asi loiba phawbadang yengbiyo. Aduga adomna karigumba yengba matamda nungaiba phawbiba taragadi sungsoi soidana like tawbiramu amasung makhatana atopa nungai-nungairaba explanation kaya tabinabagidamagta channel asida subscribe tawbiramu. Fare mayam film asigi wari asi makoktagi liba haujarage. Movie asina horakpa matamda aikoida classroom ama ulli. Hairiba class asida oza aduna mahaki satrasinga makoi parents sing aduna hingnabagidamagta kari tawi haiduna hangi. Angang sing aduna makoi mapa amasung mamana tawo thabak sing adu hairami. Adubo Max ko nupa masa amana maki mapa asi chinthi nupa amani haiduna hairami. Masi taba matamda maki ozana maki mapa adu taseng namaki chinthi nupara natragana ukilla haiduna hanglaklami. Masida Max na makok adu namami haibadi maki mapa asi ukil amani. Matangi sinda ekoida Max ki mapa Fletcher Reed ko nupa asi ekoida uli mahak asi yamna maming chatpa ukil amani. Amasung mahak na kumtharakpa matamda yamna nahaw ariba nupi amaga thingnarami. Hariba nupi asina mangonda reporter kharana mahak na handak thoikiba case sing adugi matangda ori sananingi haiduna hairami. Masi taba matamda Fletcher na yaramde maramdi mahak asi mahaki machanupa aduga unagadaba lay. Adubo ngayak hariba matungda mahak asi yarami. Housing matangi sinda maki machanupa Max amasung maki nupi Audrey asi makoi yungi thong aduda famduna Fletcher bu ngaiduna lerami. Maramdi Fletcher na maki machanupa adubo soidana maki unaba lakani haiduna haiki. Matang asida Audrey na harami madudi maki mapa na thingliba asigi maramdi mahak asi korta adumak leramba yai. Hariba matam aduda Fletcher asi chapchana laki. Masi uba matamda maki machanupa Max asi yamna harawrami amasung maki mapa adubo taramna oknabagidamakta chensinduna kolami. Hauzik Nayak lairaba matungda Fletcher na Max asi maki office aduda purami. Mahakna sumna maki office aduda lakpa matamda maki kalik khara thingnarami amasung mahakna ahanmata hingnaba kalik asi mahakna yengma matamda mawongdu khara hinaramde. Adubo mahakna makhoibu thagalami asumna makhoi asibu mahakna harawhalami. Hauzik mahakna maki office aduda changlakpa matamda maki secretary Greta ga thingnarami. Hauzik Greta na ngayhak Max ko wari sanaba matamda Max na harai madudi matangi numit adu maki birthday ni. Hariba si taba matamda Fletcher asi ngaglami maramdi mahak asi maki masanupagi birthday fawba ningsing mangamlaktri. Hauzik mahak na maki masanupa aduda maki birthday ki present ama laikre haiduna haizilami. Amasung maki masanupa adubo maki office ki mapan aduda ngayaktang ngayo haiduna harami. Hauzik Fletcher ki secretary Greta na maki masanupa adugi gift ama putoraglami. Mana khanglami madudi Fletcher asi maki masanupa ki birthday ni haiba sifawa kauramlagani amasung maki damakta gift asi leiramloi. Maram asina mana gift asi bu laiduna puroglibani. Ngayaki matungda secretary Greta na Fletcher ki laigadariba appointment sing adu mangonda hairaklami amasung mana madu singda reply piragliba sing adu taba matamda aikoina mahak asi chinthi nupa amani haibasi khangmangamle. Mahakna maki mamada mahak asi vacation ama chatkre haiduna hayo hain hairami. Hariba asida Greta na mangonda oidaba nganganu haiduna hairami adugo masi Fletcher na mawalawramde. Hauzik aikoida mathangi numit asi ulli. Hariba numit asi Max ki birthday ni. Max ki birthday asida mipum khudhimak asi laklami amasung maki birthday adugo party yamna fazana tawhalami. Adubo Max ki mafa Fletcher asidi laktre makoina ngayak ngairami adubo mahak asi suklak laktre. Hauzik Audrey na mahaki manakta laglami amasung harami madudi mahaki mapana ngasi yorpa ngamdre maramni mahak asi thabak khara tawgadaba lay amasung hayeng mahak asi school da unharasi haiduna harai.
Max asi maki body oizaba taragasu wakhal yamna nungairabdi amasung mahakna maki body ki cake adugi mathakta leiriba candle sing adubo mathalammi amasung wish ama tau haiduna mangonda myamna hairami matang asida mahana wish tawrami madudi maki mapa asi noma chuppa oidaba ngangma ngamdaba oisanu haiduna wish tawrami adu mahana khangde madudi mahana tawkhriba wish asi khudakta granted haibadu oikri Hojik masih matungda myam asi loina photo kablami amasung birthday party adu makatana satharami Hojik akoida Fletcher gi sin amu uli mak asi Miranda gi mayumda yamna nungaina matam leli mak asi maki masanapa gi birthday gi damakta lakadabani haibasi pawba kawkhri amasung mak asi Miranda ga love making torami Hojik Miranda na makhoi gi love making adu yamna nungai haiduna khalami amasung Fletcher da makti kamdawbagi haiduna hanglami Mak asi oidaba ngang mangamdabana maram oiraga mak asi hanana hena nungai haiduna haraklami masi taba matamda Miranda asi sauraklami amasung makpu maki mayum adudagi tanthoraklami hojik mathangi sinda mahana maki thabak tawnabagi damakta lakpa matamda elevator adugi manungda nupi ama leirami hairiba nupi asi yamna hot oiba dress selami amasung masi uba matamda Fletcher asi oidaba ngang mangamdri amasung maki masin asi kathoraktuna Mini hek tabada nungairoi maki haksangi oiba maramda comment khara tawrami masi tabadagi nupi adu sauraklami amasung ikaibasu nanglami amasung mak asi elevator adudagi tanthoraklami hojik Fletcher asi court laklami makna lagliba si divorce case amagi defense counsel oina leinabagi damaktani hairiba divorce case asi Samantha Cole amasung Richard Cole gi maraktani Richard ki ukil aduna laklami amasung Fletcher na makhoina court asina proceeding tawdingai matamda makhoi case asi yasina haurasi haidun hairami adubo mangna hairaklami madudi maki client aduna Richard ki real estate ki 50% pami masi taba matamda Richard ki lawyer aduna haibadu yaramdi amasung Richard ki lawyer aduna makhata na mangonda yetlami hojik Fletcher asi maki machin adubu chapsinaba honarami maramdi mahak asi oidaba ngangnaba tawrami adubu maki oidaba ngangma ngamdabana maram oiraga mahak asi machin asi sekagi tawrami asumna makhoina leiringai matam asida makhogi presiding judge oiriba nupa adu laglami masina maram oiraga mipum khudimak asi makhogi famfam sing aduda senarami hairiba matang asida Fletcher na mahak asi oidaba ngangma ngamde haibadu khanglaklami amasung masina maram oiraga mahakna judge aduda continuance ama pibiu haiduna hairami adubu judge na continuance asi maram ama leitaba taragadi yaroi haiduna hairami hairiba matang asida mahakna asengba maram ama piba ngamdabana maram oiraga judge aduna mahakna hairiba adu yaramde masidagi court aduda case adu makhatana proceeding tawrami hojik aikoida sin ama ulli hariba sin asida Jerry kauba nupa amana Audrey da mangonda luhongnabagi damakta hairami maramdi Max asi maki mapana tasengna yopa ngamdabana maram oiraga angang asi makhiba tari maram asina Audrey na mahakku luhongba taragadi makoina angang asiba phajana yopa ngamgani haiduna nupi aduda hairami numit aduda ngahek leiraba matungda Fletcher asi maki office ta laklami amasung mahak asi oidaba ngama ngamdaba adu madu ngamnabagi damakta honarami hojik mahakna asumna tawringai matam asida maki secretary Greta asi laglami Greta da Fletcher na mahak asi oidaba ngangma ngamdre haiduna hairami adubo masi taba matamda Greta na thajaramdi amasung madubo mangonda proof tawnabagi damakta hairami masidagi Fletcher na mangonda hangningba question sing hangu haiduna hairami masidagi Greta na Fletcher da mahakna promotion fanggadoba adu mahakna tasengna makki decline tawkhirba haiduna hanglami matang asida mahakna oidaba ngangma ngamdabana maram oiraga mahakna Greta da oidaba ngangki haibadu haidoraklami masi taba matamda Greta asi yamna sauninglalami amasung mahaki posai sing adu loisilami amasung satkirami hojik Miranda asi Fletcher ki office ki thong adu lerami amasung mahak asi makhoina sanaramliba wari adu nayak tarori mahak asi hojik fawa Fletcher da sauri amasung mangonda laman kumba asi pamlami hojikti Fletcher na oidaba ngangma ngamde haibasi khangmana maram oiraga laman kumbagi matang sapsari haiduna khalami masidagi mahakna Fletcher adubu kauthoraklami amasung mahakna mahakpu Mr. Ellen na tawriba meeting amada punaba honarami Mr. Ellen asi Fletcher na yamna nuksijaba nupa amani haibasi khangi adubu Mr. Ellen asi uba matamda Fletcher na tabada nungairudaba wahi kaya ama hairkani haibasi su Miranda na khanglami masina maram oiraga mahakna Mr. Ellen na meeting tawduna leiriba mafam aduda
ꯐ꯭ꯂꯦꯆꯔ ꯑꯁꯤꯕꯨ ꯄꯨꯗꯨꯅ ꯂꯥꯛꯂꯝꯃꯤ꯫ ꯍꯧꯖꯤꯛ ꯐ꯭ꯂꯦꯆꯔ ꯑꯁꯤ ꯂꯥꯛꯂꯕ ꯃꯇꯝꯗ ꯃꯍꯥꯛꯅ ꯑꯣꯏꯗꯕ ꯉꯥꯡꯕ ꯉꯝꯗꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯤꯁꯇꯔ ꯑꯦꯂꯦꯟꯗ ꯇꯥꯕ ꯅꯨꯡꯉꯥꯏꯔꯣꯏꯗꯕ ꯋꯥꯍꯩ ꯀꯌꯥ ꯑꯃ ꯍꯥꯏꯔꯝꯃꯤ꯫ ꯃꯁꯤ ꯇꯥꯕ ꯃꯇꯝꯗ ꯃꯤꯁꯇꯔ ꯑꯦꯂꯦꯟ ꯑꯁꯤ ꯁꯥꯎꯔꯝꯗꯦ, ꯑꯗꯨꯕꯨ ꯃꯍꯥꯛ ꯐ꯭ꯂꯦꯆꯔꯅ ꯍꯥꯏꯔꯤꯕ ꯋꯥꯁꯤꯡ ꯑꯗꯨ ꯇꯥꯕ ꯃꯇꯝꯗ ꯌꯥꯝꯅ ꯅꯣꯛꯅꯤꯡꯕ ꯐꯥꯎꯔꯝꯃꯤ ꯑꯃꯁꯨꯡ ꯐ꯭ꯂꯦꯆꯔ ꯑꯁꯤꯕꯨ ꯍꯦꯟꯅ ꯃꯍꯥꯛꯅ ꯄꯥꯝꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯝꯃꯤ꯫ ꯃꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯐ꯭ꯂꯦꯆꯔꯗ ꯃꯍꯥꯛꯅ ꯄꯥꯔꯠꯅꯔꯁꯤꯞ ꯑꯃ ꯒ꯭ꯔꯥꯟꯠ ꯇꯧꯔꯝꯃꯤ꯫ ꯍꯧꯖꯤꯛ ꯁꯃꯟꯊꯥꯒꯤ ꯀꯦꯁ ꯑꯁꯤ ꯂꯣꯁ ꯇꯧꯕ ꯃꯇꯥꯡ ꯌꯧꯔꯛꯂꯤ, ꯍꯥꯏꯕꯗꯤ ꯃꯍꯥꯛ ꯑꯁꯤ ꯑꯣꯏꯗꯕ ꯉꯥꯡꯕ ꯉꯝꯂꯣꯏꯗꯕ ꯃꯔꯝꯅ ꯁꯃꯟꯊꯥꯒꯤ ꯀꯦꯁ ꯑꯁꯤ ꯃꯈꯣꯏꯅ ꯃꯥꯡꯕ ꯍꯥꯏꯕꯗꯨ ꯑꯣꯏꯒꯗꯧꯔꯤ꯫ ꯃꯁꯤꯗꯒꯤꯗꯤ ꯃꯍꯥꯛꯅ ꯀꯦꯁ ꯑꯗꯨ ꯃꯈꯥ ꯇꯥꯅ ꯆꯠꯊꯗꯅꯕꯒꯤꯗꯃꯛꯇ ꯃꯍꯥꯛ ꯃꯁꯥ ꯑꯁꯤꯕꯨ ꯁꯣꯛꯍꯟꯖꯗꯨꯅ ꯍꯣꯠꯅꯔꯝꯃꯤ, ꯍꯥꯏꯕꯗꯤ ꯖꯖ ꯑꯗꯨꯗ ꯀꯦꯁ ꯑꯗꯨꯕꯨ ꯃꯈꯥ ꯇꯥꯅ ꯀꯟꯇꯤꯅ꯭ꯌꯨ ꯇꯧꯗꯅꯕꯒꯤꯗꯃꯛꯇ ꯍꯣꯠꯅꯔꯝꯃꯤ, ꯑꯗꯨꯕꯨ ꯃꯍꯥꯛꯅ ꯇꯧꯔꯤꯕꯁꯤꯡ ꯑꯗꯨ ꯑꯃꯠꯇ ꯑꯣꯏꯊꯣꯛꯂꯝꯗꯦ꯫ ꯑꯁꯨꯝꯅ ꯀꯦꯁ ꯑꯁꯤ ꯃꯈꯥ ꯆꯠꯊꯔꯝꯃꯤ꯫ ꯍꯧꯖꯤꯛ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡꯗ ꯐ꯭ꯂꯦꯆꯔꯅ ꯈꯪꯂꯛꯂꯝꯃꯤ ꯃꯗꯨꯗꯤ ꯁꯃꯟꯊꯥꯅ ꯃꯍꯥꯛꯀꯤ ꯄ꯭ꯔꯤꯅꯨꯞꯆꯤꯌꯦꯜ ꯑꯦꯒ꯭ꯔꯤꯃꯦꯟꯠ ꯑꯁꯤ ꯁꯥꯏꯟ ꯇꯧꯕ ꯃꯇꯝꯗ ꯃꯍꯥꯛꯀꯤ ꯆꯍꯤ ꯑꯁꯤ ꯑꯣꯏꯗꯕ ꯉꯥꯡꯈꯤ, ꯑꯃꯁꯨꯡ ꯍꯥꯏꯔꯤꯕ ꯑꯁꯤ ꯃꯈꯣꯏꯒꯤ ꯄꯦꯔꯦꯟꯠꯁꯤꯡꯅꯁꯨ ꯌꯥꯕ ꯍꯥꯏꯕꯗꯨ ꯑꯣꯏꯗꯦ꯫ ꯃꯁꯤ ꯇꯥꯕ ꯃꯇꯝꯗ ꯃꯈꯣꯏꯒꯤ ꯀꯟꯇ꯭ꯔꯦꯛ ꯑꯁꯤ ꯂꯥꯜꯂꯦ ꯍꯥꯏꯕꯗꯨ ꯈꯪꯂꯛꯂꯝꯃꯤ, ꯑꯃꯁꯨꯡ ꯐ꯭ꯂꯦꯆꯔꯅ ꯀꯣꯔꯠ ꯑꯗꯨꯗ ꯁꯃꯟꯊꯥ ꯑꯁꯤ ꯂꯥꯟꯗꯦ ꯑꯃꯁꯨꯡ ꯔꯤꯆꯥꯔꯗ ꯑꯁꯤ ꯂꯥꯜꯂꯤ ꯍꯥꯏꯗꯨꯅ ꯄ꯭ꯔꯨꯞ ꯇꯧꯕ ꯑꯁꯤ ꯉꯝꯈꯤ꯫ ꯃꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯁꯃꯟꯊꯥꯅ ꯀꯦꯁ ꯑꯗꯨꯕꯨ ꯉꯝꯍꯟꯈꯤ ꯑꯃꯁꯨꯡ ꯁꯃꯟꯊꯥ ꯑꯁꯤ ꯔꯤꯆꯥꯔꯗꯇꯒꯤ $11 million ꯐꯪꯕ ꯇꯥꯔꯝꯃꯤ꯫ ꯍꯧꯖꯤꯛ ꯃꯇꯥꯡ ꯑꯁꯤꯗ ꯁꯃꯟꯊꯥꯅ ꯄꯩꯁꯥ ꯍꯦꯟꯅ ꯄꯥꯝꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯍꯥꯛꯀꯤ ꯃꯆꯥꯁꯤꯡ ꯑꯗꯨꯕꯨ ꯁꯄꯣꯔꯠ ꯇꯧꯅꯕꯒꯤꯗꯃꯛꯇ ꯊꯥ ꯈꯨꯗꯤꯡꯒꯤ ꯑꯦꯛꯁꯇ꯭ꯔꯥ ꯑꯣꯏꯅ $10,000 ꯑꯃꯁꯨ ꯄꯥꯝꯃꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯝꯃꯤ꯫ ꯃꯁꯤ ꯇꯥꯕ ꯃꯇꯝꯗ ꯐ꯭ꯂꯦꯆꯔ ꯑꯁꯤ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯕ ꯐꯥꯎꯔꯝꯃꯤ, ꯃꯔꯝꯗꯤ ꯁꯃꯟꯊꯥ ꯑꯁꯤ ꯒꯣꯜ ꯗꯤꯒꯔꯅꯤ ꯍꯥꯏꯕꯁꯤ ꯃꯍꯥꯛꯅ ꯈꯪꯂꯛꯂꯝꯃꯤ, ꯑꯃꯁꯨꯡ ꯒꯣꯜ ꯗꯤꯒꯔ ꯑꯃꯒꯤ ꯃꯇꯦꯡ ꯄꯥꯡꯂꯨꯗꯨꯅ ꯃꯍꯥꯛ ꯑꯁꯤ ꯉꯝꯈ꯭ꯔꯦ ꯍꯥꯏꯕꯁꯤ ꯃꯍꯥꯛꯅ ꯈꯪꯂꯛꯄ ꯃꯇꯝꯗ ꯌꯥꯝꯅ ꯋꯥꯈꯜ ꯅꯨꯡꯉꯥꯏꯇꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯝꯃꯤ꯫ ꯃꯁꯤꯗꯒꯤ ꯀꯦꯁ ꯑꯗꯨ ꯂꯣꯏꯔꯕ ꯃꯇꯝꯗ ꯃꯍꯥꯛꯅ ꯀꯣꯔꯠ ꯑꯗꯨꯒꯤ ꯖꯖ ꯑꯗꯨꯗ ꯃꯍꯥꯛꯅ ꯄꯤꯔꯤꯕ ꯖꯖꯃꯦꯟꯠ ꯑꯗꯨꯕꯨ ꯑꯃꯨꯛꯇꯪ ꯑꯣꯟꯊꯣꯛꯄꯤꯌꯨ ꯍꯥꯏꯗꯨꯅ ꯍꯥꯏꯔꯝꯃꯤ꯫ ꯃꯁꯤ ꯇꯥꯕ ꯃꯇꯝꯗ ꯖꯖ ꯑꯁꯤ ꯁꯥꯎꯔꯛꯂꯝꯃꯤ, ꯑꯃꯁꯨꯡ ꯃꯍꯥꯛ ꯑꯁꯤ ꯑꯁꯨꯝꯅ ꯖꯖꯇ ꯑꯌꯦꯠ ꯑꯄꯟ ꯄꯤꯕꯒꯤꯗꯃꯛꯇ ꯄꯨꯂꯤꯁꯇ ꯐꯥꯍꯜꯂꯝꯃꯤ꯫ ꯍꯧꯖꯤꯛ ꯃꯍꯥꯛ ꯑꯁꯤ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯗ ꯄꯨꯗꯨꯅ ꯆꯠꯂꯝꯃꯤ꯫ ꯃꯇꯥꯡ ꯑꯁꯤꯗ ꯃꯍꯥꯛ ꯑꯁꯤ ꯕꯦꯜ ꯇꯧꯕꯤꯅꯕ ꯃꯤ ꯑꯃ ꯗꯔꯀꯥꯔ ꯑꯣꯏꯔꯝꯃꯤ꯫ ꯃꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯍꯥꯛ ꯑꯁꯤ ꯃꯍꯥꯛꯀꯤ ꯅꯨꯄꯤ ꯑꯣꯗ꯭ꯔꯦꯗ ꯐꯣꯟ ꯇꯧꯔꯝꯃꯤ, ꯑꯗꯨꯕꯨ ꯑꯣꯗ꯭ꯔꯦꯅ ꯍꯥꯏꯔꯛꯂꯝꯃꯤ ꯃꯗꯨꯗꯤ ꯃꯈꯣꯏꯒꯤ ꯄ꯭ꯂꯦꯟ ꯑꯁꯤ ꯕꯣꯁꯇꯣꯟꯒꯤꯗꯃꯛꯇ ꯅꯨꯃꯤꯠ ꯑꯗꯨꯒꯤ ꯅꯨꯃꯤꯗꯥꯡꯗ ꯆꯠꯀꯗꯧꯔꯤꯕꯅꯤ, ꯃꯔꯝ ꯑꯁꯤꯅ ꯃꯈꯣꯏ ꯑꯁꯤ ꯊꯦꯡꯂꯦ ꯑꯃꯁꯨꯡ ꯑꯦꯌꯔꯄꯣꯔꯠꯇ ꯂꯩꯔꯦ꯫ ꯍꯧꯖꯤꯛ ꯃꯍꯥꯛꯀꯤ ꯃꯤ ꯀꯅꯥꯃꯠꯇ ꯂꯩꯖꯗꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯍꯥꯛ ꯑꯁꯤ ꯃꯍꯥꯛꯀꯤ ꯍꯥꯟꯅꯒꯤ ꯁꯦꯀ꯭ꯔꯦꯇꯔꯤ ꯒ꯭ꯔꯦꯇꯥ ꯑꯗꯨꯗ ꯐꯣꯟ ꯇꯧꯕ ꯇꯥꯔꯝꯃꯤ꯫ ꯃꯍꯥꯛꯅ ꯒ꯭ꯔꯦꯇꯥꯕꯨ ꯐꯣन ꯇꯧꯔꯝꯃꯤ ꯑꯃꯁꯨꯡ ꯃꯍꯥꯛꯅ ꯐꯖꯅ ꯍꯥꯏꯖꯔꯝꯃꯤ꯫ ꯃꯍꯥꯛꯅ ꯍꯥꯏꯔꯤꯕꯗꯨ ꯇꯥꯕꯗꯒꯤ ꯒ꯭ꯔꯦꯇꯥꯅ ꯃꯍꯥꯛꯄꯨ ꯕꯦꯜ ꯇꯧꯅꯕꯒꯤꯗꯃꯛꯇ ꯄꯩꯁꯥ ꯑꯗꯨ ꯄꯤꯕ ꯌꯥꯔꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯝꯃꯤ꯫ ꯃꯁꯤꯗꯒꯤ ꯒ꯭ꯔꯦꯇꯥ ꯂꯥꯛꯇꯨꯅ ꯃꯍꯥꯛꯀꯤ ꯕꯦꯜꯒꯤ ꯄꯩꯁꯥ ꯑꯗꯨ ꯄꯤꯔꯝꯃꯤ, ꯑꯃꯁꯨꯡ ꯑꯁꯨꯝꯅ ꯃꯍꯥꯛꯅ ꯇꯧꯕꯤꯕꯒꯤꯗꯃꯛꯇ ꯒ꯭ꯔꯦꯇꯥꯕꯨ ꯊꯥꯒꯠꯂꯝꯃꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯃꯍꯥꯛ ꯑꯁꯤ ꯒ꯭ꯌꯥꯟ ꯇꯥꯔꯛꯂꯝꯃꯤ ꯃꯗꯨꯗꯤ ꯃꯍꯥꯛꯀꯤ ꯃꯆꯥꯅꯨꯄꯥ ꯃꯦꯛꯁꯇ ꯃꯍꯥꯛ ꯑꯁꯤ ꯑꯐꯕ ꯃꯄꯥ ꯑꯃ ꯑꯣꯏꯗꯕ ꯍꯥꯏꯕꯗු ꯌꯥꯝꯅ ꯀꯨꯏꯔꯦ, ꯑꯃꯁꯨꯡ ꯃꯦꯛꯁ ꯑꯁꯤꯅ ꯃꯍꯥꯛꯀꯤ ꯑꯣꯏꯅꯗꯤ ꯃꯦꯟ ꯄ꯭ꯔꯥꯏꯌꯣꯔꯤꯇꯤ ꯑꯣꯏꯒꯗꯕꯅꯤ꯫ ꯃꯍꯥꯛꯀꯤ ꯊꯕꯛ ꯑꯗꯨꯗꯤ ꯃꯍꯥꯛꯀꯤ ꯃꯆꯥꯅꯨꯄꯥꯒꯤ ꯃꯇꯨꯡꯗ ꯊꯝꯒꯗꯕꯅꯤ꯫ ꯃꯁꯤ ꯈꯪꯂꯛꯄꯗꯒꯤ ꯃꯍꯥꯛꯅ ꯑꯦꯌꯔꯄꯣꯔꯠꯇ ꯃꯍꯥꯛꯀꯤ ꯅꯨꯄꯤ ꯑꯗꯨꯅ ꯆꯠꯀꯗꯧꯔꯤꯕ ꯑꯗꯨ ꯈꯥꯝꯅꯕꯒꯤꯗꯃꯛꯇ ꯆꯠꯂꯝꯃꯤ꯫ ꯃꯍꯥꯛꯅ ꯂꯥꯛꯄ ꯃꯇꯝꯗꯗꯤ ꯃꯦꯛꯁ ꯑꯁꯤ ꯑꯦꯔꯣꯄ꯭ꯂꯦꯟ ꯑꯗꯨꯗ ꯇꯣꯡꯂꯝꯂꯦ ꯑꯃꯁꯨꯡ ꯑꯦꯔꯣꯄ꯭ꯂꯦꯟ ꯑꯁꯤ ꯄꯥꯏꯅꯕꯒꯤꯗꯃꯛꯇ ꯇꯧꯔꯝꯃꯤ꯫ ꯃꯁꯤ ꯎꯕ ꯃꯇꯝꯗ ꯃꯍꯥꯛ ꯑꯁꯤ ꯌꯥꯝꯅ ꯉꯛꯂꯝꯃꯤ ꯑꯃꯁꯨꯡ ꯌꯥꯝꯅ ꯋꯥꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯝꯃꯤ꯫ ꯃꯁꯤꯗꯒꯤ ꯃꯍꯥꯛꯅ ꯑꯦꯔꯣꯄ꯭ꯂꯦꯟ ꯑꯗꯨꯕꯨ ꯂꯦꯞꯍꯟꯅꯕꯒꯤꯗꯃꯛꯇ ꯑꯁꯣꯝ ꯅꯥꯀꯟ ꯑꯃꯗ ꯂꯥꯛꯂꯝꯃꯤ ꯑꯃꯁꯨꯡ ꯑꯦꯔꯣꯄ꯭ꯂꯦꯟ ꯑꯗꯨꯒꯤ ꯃꯃꯥꯏ ꯑꯗꯨꯗ ꯈꯣꯡꯎꯞ ꯑꯃ ꯂꯪꯁꯤꯜꯂꯝꯃꯤ꯫ ꯃꯁꯤ ꯎꯕꯗꯒꯤ ꯄꯥꯏꯂꯣꯠ ꯑꯗꯨꯅ ꯑꯦꯔꯣꯄ꯭ꯂꯦꯟ ꯑꯗꯨꯕꯨ ꯈꯥꯝꯍꯜꯂꯝꯃꯤ, ꯑꯗꯨꯕꯨ ꯐ꯭ꯂꯦꯆꯔ ꯑꯁꯤ ꯃꯍꯥꯛꯅ ꯇꯣꯡꯗꯨꯅ ꯂꯥꯛꯂꯤꯕ ꯃꯣꯕꯥꯏꯜ ꯑꯣꯏꯕ ꯁ꯭ꯇꯦꯌꯔꯋꯦ ꯑꯗꯨ ꯇꯥꯕꯗꯒꯤ ꯃꯍꯥꯛ ꯑꯁꯤ ꯁꯣꯛꯂꯝꯃꯤ, ꯑꯃꯁꯨꯡ ꯑꯁꯨꯝꯅ ꯁꯣꯛꯄꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯍꯥꯛ ꯑꯁꯤ ꯍꯣꯁꯄꯤꯇꯥꯜꯗ ꯄꯨꯅꯕꯒꯤꯗꯃꯛꯇ ꯋꯤꯂꯔ ꯑꯃꯗ ꯍꯥꯞꯇꯨꯅ ꯄꯨꯔꯝꯃꯤ꯫ ꯃꯇꯥꯡ ꯑꯁꯤꯗ ꯃꯍꯥꯛ ꯑꯁꯤ ꯃꯦꯛꯁꯇ ꯍꯦꯟꯅ ꯑꯐꯕ ꯃꯄꯥ ꯑꯃ ꯑꯣꯏꯒꯅꯤ ꯍꯥꯏꯗꯨꯅ ꯋꯥꯁꯛꯂꯝꯃꯤ꯫ ꯍꯧꯖꯤꯛ ꯃꯊꯪꯒꯤꯁꯤꯡꯗ ꯑꯩꯈꯣꯏꯗ ꯆꯍꯤ ꯑꯃꯒꯤ ꯃꯇꯨꯡꯗ ꯎꯠꯂꯤ꯫ ꯍꯥꯏꯔꯤꯕ ꯅꯨꯃꯤꯠ ꯑꯁꯤ ꯃꯦꯛꯁꯀꯤ ꯕꯥꯔꯗꯦꯅꯤ꯫ ꯃꯃꯥꯡꯒꯤ ꯕꯥꯔꯗꯦ ꯑꯗꯨꯗ ꯇꯧꯈꯤꯕ ꯑꯗꯨꯒꯤ ꯃꯍꯨꯠꯇ ꯍꯧꯖꯤꯛꯇꯤ ꯃꯦꯛꯁ ꯑꯁꯤꯒꯤ ꯃꯅꯥꯛꯇ ꯐ꯭ꯂꯦꯆꯔ ꯑꯁꯤ ꯂꯩꯔꯤ, ꯑꯃꯁꯨꯡ ꯃꯈꯣꯏꯅ ꯃꯩ ꯑꯗꯨ ꯃꯨꯠꯍꯜꯂꯕ ꯃꯇꯝꯗ ꯃꯦꯛꯁꯇ ꯕꯥꯔꯗꯦ ꯋꯤꯁ ꯑꯃ ꯇꯧ ꯍꯥꯏꯗꯨꯅ ꯍꯥꯏꯔꯝꯃꯤ꯫ ꯑꯃꯁꯨꯡ ꯃꯩ ꯑꯗꯨꯅ ꯉꯥꯜꯂꯛꯄ ꯃꯇꯝꯗ ꯑꯣꯗ꯭ꯔꯦ ꯑꯃꯁꯨꯡ ꯐ꯭ꯂꯦꯆꯔ ꯑꯁꯤ ꯅꯛꯁꯤꯟꯅꯅ ꯂꯩꯔꯝꯕꯁꯤ ꯑꯩꯈꯣꯏꯅ ꯎꯏ꯫ ꯃꯁꯤꯗ ꯃꯈꯣꯏꯅ ꯃꯦꯛꯁꯇ ꯍꯪꯂꯝꯃꯤ ꯀꯔꯤꯒꯨꯝꯕ ꯃꯍꯥꯛꯅ ꯃꯍꯥꯛꯀꯤ ꯕꯥꯔꯗꯦ ꯋꯤꯁ ꯑꯗꯨ ꯃꯍꯥꯛꯀꯤ ꯃꯃꯥ ꯑꯃꯁꯨꯡ ꯃꯄꯥ ꯑꯁꯤ ꯍꯟꯖꯤꯟꯅꯧ ꯍꯥꯏꯗꯨꯅ ꯋꯤꯁ ꯇꯧꯕ꯭ꯔꯥ ꯍꯥꯏꯗꯨꯅ꯫ ꯃꯁꯤꯗ ꯃꯦꯛꯁꯅ ꯃꯗꯨ ꯃꯍꯥꯛꯅ ꯋꯤꯁ ꯇꯧꯈꯤꯗꯦ, ꯃꯍꯥꯛꯅ ꯋꯤꯁ ꯇꯧꯕꯗꯤ ꯔꯣꯂꯔ ꯕ꯭ꯂꯦꯗ ꯑꯃ ꯄꯤꯌꯨ ꯍꯥꯏꯗꯨꯅ ꯈꯛꯇꯅꯤ꯫ ꯍꯧꯖꯤꯛ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡꯗ ꯑꯩꯈꯣꯏꯅ ꯏꯃꯨꯡ ꯑꯁꯤꯗ ꯐ꯭ꯂꯦꯆꯔ ꯑꯃꯁꯨꯡ ꯃꯍꯥꯛꯀꯤ ꯃꯆꯥꯅꯨꯄꯥ ꯑꯁꯤꯅ ꯌꯨꯝ ꯑꯗꯨꯒꯤ ꯑꯀꯣꯏꯕꯗ ꯆꯦꯟ ꯆꯣꯡꯗꯨꯅ ꯁꯥꯟꯅꯕꯁꯤ ꯎꯏ꯫ ꯃꯁꯤꯅ ꯑꯩꯈꯣꯏꯗ ꯇꯥꯛꯂꯤ ꯃꯗꯨꯗꯤ ꯍꯥꯏꯔꯤꯕ ꯏꯃꯨꯡ ꯃꯅꯨꯡ ꯑꯁꯤ ꯍꯥꯟꯅꯒꯨꯝꯅ ꯑꯃꯨꯛ ꯍꯟꯅ ꯅꯨꯡꯁꯤ ꯆꯥꯟꯅꯅ ꯂꯩꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯤ, ꯑꯃꯁꯨꯡ ꯑꯁꯨꯝꯅ ꯃꯨꯚꯤ ꯑꯁꯤ ꯃꯇꯥꯡ ꯑꯁ꯭ꯋꯥꯏꯗ ꯂꯣꯏꯁꯤꯟꯈ꯭ꯔꯦ꯫
लायर लायर हाइबा असि यामना फनी ओइबा अदुगुमलबा कॉमेडी मूवी अमनी मसी मयाम येंगबिद्रिबा तारगदी सुंगसोय सोयदना येंगबिरामु अमसुंग ngasiगी वीडियो असि लोइबा फाव येंगबिबगी दमकता अदोमबो थागतपा फोंदोकचरी करिगुम्बा अदोमना नुंगाइबा तारगदी वीडियो असिबु लाइक तौबा असि सुंकाव काविरमगनु अमसुंग मकादाना असिगुम्बा नुंगाइ नुंगाइरबा नत्रगना मसिदगी हेन नुंगाइबा एक्सप्लेनेशन कया ताबिनबगी दमकता चैनल असिदा सब्सक्राइब तौबिरमु फरे मयाम मथंगी वीडियो दमक थेंगनरसी।